NONG KHAJIKTANG TABADA ISHING THUMJINDUNA class SOKBA YADANA LEIRIBA Manipur College ki Phivam Asi Mari LEINABA SINGNA THA ASIGI MAPAN Phaobada Yengshinbidrabadi Khongjang Changshillagani HAINA College Asigi MAHEIROI SINGNA PHONGDORAKLI Hiram Asiga Mari Leindana ngasi College Asigi campus sa pangtukpa pawgi mifam amada College Asida Zoology subject da second semester tamliba Yumnam Johnson Koba MAHEIROI amana hai ngarang ahing chokiba NONG aduna College Asigi botany political science amadi mathematics department gi building sing ising thumjin khiduna class tawdana leire masigi sumathakta College Asigi principal office mamang dasu ising na khu yauduna khudong sadaba kaya mayoknare ngasi oriba Phivam Asi mamang da chokiba NONG sing dasu chap chana oikiba ngaktani College Asigi principal na sumari LEINABA authority da kaya rakhana i bajerol pisin balai khrabani adubo ngasi Phaobada Yengshinbidana leiri chai asigi methada Department of Forest Environment and Climate Change ki maikai digi phongdorakpagi matung ina College asida toina ising thumjilba asi nangbul turel rejuvenation and conservation ki paikhaliba project asi tunnel ama Phaobadagi oirakpani masidi department asina tawba ngamba thabak oidre hairamlaga makha taba thabak amada paikhat pirakkhidre makha tana principal gi maikai digi director of university and higher education dasu ai bawa kat pisin hai adubo laibak thibadi ngasi Phaobada thabak amata paikhat pidana leiri mari LEINABA authority singna thabak amata paikhat piraktaba asina college asigi MAHEIROI sing mahi tambada ka hen ayet pamoire maram aduna tha asigi mapan fawgi manungda college jang ngaiak leitana ising thumjiliba asi mari LEINABA singna kokhan biu haina makna makha ta ke Haukiba April ki tarik kun 2024 Director of Environment of Climate Change da Phivam Asi matang da wakatuna puning singsin jakire laikre makoi gi miusu Tharakuna Phivam Asi da yengshin kre adubu hojik phawba ising thumbadi phatri April ki tang kun manga da aiba serol thaduna Director of University and Higher Education da Principal na College Asigi Phivam gi matang da paudong khiba laikre Mari LEINABA singda hanjin che thaba yaba thakre matam khara khaki tungkoina gi oina sembiba ngasi phawba miyeng changbiba laitri Mari LEINABA singi maikai dagi miyeng changbiba laitri maram aduna lakliba tang mapan phawgi manungda Mari LEINABA singna miyeng changbirak taba targadi satra singna college ki wa mara throtuna akan Khongjang Changshillagani haina hajari